Hi, hi, hi. I am today and quack quack. मैं सिंपल नहीं लाइव था दाना वाले सुने सी लाइव चलिए से लाइव में जोड़ जाओ आओ हम्म लाइटिंग को लाइट नाइ हाय 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 मैम ꯃꯣꯏ ꯍꯥꯏ ꯌꯦꯔꯨꯝ ꯕꯨꯖꯤꯌꯥ ꯍꯥꯏꯀꯣ ꯌꯦꯔꯨꯝꯁꯨ ꯉꯧꯔꯦ ꯆꯥꯛ ꯌꯥꯡ ꯂꯩꯇꯦ ꯚꯥꯏ ꯁꯒꯣꯜ ꯊꯣꯡꯕꯁꯤꯗꯤ ꯑꯩ ꯆꯥꯔꯣꯏ ꯚꯤꯗꯤꯑꯣꯁꯤ ꯄꯦꯟꯗꯤꯡ ꯃꯌꯥꯝ ꯂꯩꯔꯦ ꯉꯁꯤꯁꯨ ꯍꯥꯞꯄ ꯉꯝꯍꯧꯗ꯭ꯔꯦ ꯎꯝ ꯍꯥꯎ ꯅꯨꯃꯛ অলপ বেশি তই হলে làm lại tới lâu come on Đấy. Ừ. Đấy. Ừ. Yeah. Ừ. Ừ. Nhà mà dịch gì đang phải tê lại thay cho mày em dịch nữa ấy cái nào mày em sẽ cái lại sẽ mày em ra đến cái xe đâu mày em hả ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯇꯧꯁꯤ ꯀ꯭ꯔꯥꯡ ꯂꯣꯜꯂꯒ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯋꯥꯈꯥꯟꯁꯤ ꯆꯥꯔ ꯎꯇꯤ ꯆꯥꯔ ꯂꯣꯡꯊꯣꯛ ꯂꯣꯡꯁꯤꯟ ꯇꯧꯕꯗꯗꯤ ꯀꯥꯟꯅꯔꯔꯣꯏ ꯃꯌꯥꯝ ꯑꯁꯦꯡ ꯑꯁꯦꯡꯕꯅꯤ ꯑꯩ ꯏꯁꯩꯒꯤ ꯂꯥꯏꯐꯁꯦ ꯊꯥꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯈꯔ ꯂꯩꯅ ꯂꯥꯏꯐ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯇꯧꯁꯤ ꯆꯞ ꯃꯥꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒꯁꯨ ꯀꯥꯟꯅꯗꯦꯅꯦ ꯅꯥ ꯑꯃ ꯇꯥꯔꯒ ꯅꯥ ꯑꯅꯤ ꯁꯨꯕꯅꯤꯅ ꯐꯠ ꯂꯩ ꯎꯝ ꯁ꯭ꯋꯥꯏꯗꯁꯨ ꯀꯨꯀꯤ ꯃꯌꯥꯝ ꯆꯠꯂꯦꯕꯀꯣ ꯃꯌꯥꯝ ꯀꯨꯀꯤꯁꯦ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯃꯥ ꯍꯥꯏꯗꯣ ꯀꯥꯏꯒꯦ ꯂꯩꯃꯛ ꯈꯣꯡꯉꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦꯗ ꯃꯥꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯐꯥꯔꯒ ꯑꯩ ꯂꯥꯏꯚ ꯇꯧꯔꯛꯀꯦꯕ ꯍꯪꯕ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯂꯣꯈꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯪꯉꯛꯀꯦꯕ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯀꯥꯡꯕꯨꯗꯨꯗꯤ ꯑꯩꯅ ꯃꯌꯥꯝ ꯑꯩꯅ ꯐꯣꯟ ꯇꯧꯔꯒꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯐꯨꯁꯤꯔ ꯈꯣꯠꯁꯤꯔ ꯍꯥꯏꯕꯗ ꯐꯨꯔꯁꯤ ꯈꯣꯠꯂꯁꯤ ꯃꯤ ꯑꯃ ꯍꯦꯛꯇ ꯐꯨꯕ ꯍꯥꯏꯁꯤꯁꯨ ꯌꯥꯗꯦꯅꯀꯣ ꯒꯨꯍꯥꯇꯤꯗ ꯁꯤꯒꯗꯤ ꯑꯁꯥꯝꯗꯗꯤ ꯑꯁꯥꯝꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯗꯗꯤ ꯏꯔꯥꯡ ꯊꯣꯛꯇꯦꯗꯅ ꯑꯗꯨꯗꯨꯅ ডিষ্টাৰ্ব নকৰিবি তই লাইভত আহিবি নেকি ꯃꯥ ꯑꯩ ꯏꯃꯥꯟꯅꯕ ꯃꯣꯅꯣꯖꯁꯦ ꯃꯥꯁꯨ ꯆꯥꯔ ꯃꯥ ꯌꯥꯡꯁꯨ ꯎꯠꯀꯦ ꯑꯩ ꯉꯁꯥꯏ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯁꯦꯝꯕꯅꯦꯕ ꯊꯥꯡꯒꯠꯄ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯤꯗꯤ ꯃꯣꯏꯗꯤ ꯅꯨꯡꯗꯥꯡꯗ ꯁꯒꯣꯜꯂꯥꯏꯁꯦ ꯃꯥꯁꯦ ꯑꯌꯨꯛꯁꯤꯡꯗ ꯊꯣꯡꯗ ꯀꯩꯅꯣꯅꯦꯕ ꯎꯇꯤꯅꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦ ꯃꯣꯏꯗꯤ ꯅꯨꯡꯗꯥꯡꯗ ꯆꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯅꯨꯡꯗꯥꯡꯗ ꯆꯥꯟꯅꯗꯕꯅꯦꯕ ꯈꯪꯉꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯅꯨ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯁꯤꯀꯣ
ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯇ ꯌꯥꯗꯕꯅꯤꯅ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯃꯟꯅ ꯂꯥꯏꯠꯇ ꯊꯥꯔꯛꯄꯅꯤ ꯃꯌꯥꯝ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯑꯩ ꯊꯥꯡꯒꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯎꯝ ꯇꯧꯔꯨꯀꯣ ꯒꯨꯍꯥꯇꯤꯗꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯀꯔꯤ ꯑꯣꯏꯔꯛꯇꯣꯏꯕ ꯀꯨꯀꯤ ꯃꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯩ ꯁꯤꯗꯗꯤ ꯃꯌꯥꯝ ꯂꯩ ꯑꯉꯥꯡ ꯍꯣꯏ ꯍꯣꯏ ꯁꯥꯎꯟꯗꯣ ꯀꯣꯟ ꯍꯣꯏ ꯎꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯝꯗꯝ ꯊꯥꯞꯅ ꯂꯩꯕꯅꯤꯅ ꯐꯛ ꯆꯠꯂꯒꯁꯨ ꯀꯩꯅꯣ ꯉꯝꯗꯦ ꯑꯁꯤꯒ ꯂꯥꯏꯠ ꯊꯥꯖꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯨꯅꯔꯒ ꯁꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯁꯤ ꯎꯝ ꯑꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅꯒ ꯆꯥꯕ꯭ꯔꯣ ꯍꯔꯪ ꯌꯥꯎꯗꯕꯤꯗ ꯆꯀꯪ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯄꯨꯡꯆꯥ ꯆꯥ ꯇꯥꯏ ꯌꯨꯝ ꯅꯠꯇꯕꯅꯤꯅꯀꯣ ꯏꯃꯥꯅ ꯏꯇꯨꯅ ꯁꯦꯕꯥ ꯇꯧꯔꯛꯀꯅꯤ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯏꯁꯥꯅ ꯊꯣꯡ ꯈꯣꯠꯇꯅ ꯏꯁꯥꯅ ꯂꯣꯏꯅ ꯇꯧꯖꯔꯤ ꯉꯥꯛꯇꯅꯤꯁꯤꯗ ꯎꯝ 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 ꯍꯣꯏ ꯋꯥ ꯑꯃꯈꯛ ꯍꯥꯏꯒꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯁꯣꯛ ꯑꯣꯏꯅ ꯒꯨꯍꯥꯇꯤ ꯇꯨ ꯁꯤꯜꯆꯔ ꯆꯠꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯄꯔꯗ ꯈꯪꯗꯦ ꯕꯥꯏꯛꯇ ꯈꯪꯗꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯁꯤꯂꯣꯡ ꯂꯝꯕꯤꯁꯨ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯕꯤꯌꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯒ ꯐꯛ ꯍꯥꯏꯅ ꯍꯧꯒꯠꯂꯒ ꯆꯠꯄꯤꯒꯅꯨ ꯁꯤꯂꯣꯡ ꯂꯝꯕꯤ ꯑꯩꯅ ꯇꯥꯖꯕꯗ ꯀꯨꯀꯤꯁꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯃꯆꯥ ꯀꯟꯅ ꯊꯤ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯒꯤ ꯂꯝꯕꯤ ꯊꯣꯛꯏꯅ ꯎꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯃꯦꯟ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯟꯕꯗ ꯈꯪꯗꯦ
ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂ ꯆꯠꯇꯕꯅꯤ ꯄꯥꯈꯪ ꯆꯥꯕꯁꯦ ꯍꯩꯅꯗꯕ ꯃꯤꯗꯤ ꯆꯥꯕꯤꯅꯨꯍꯦ ꯚꯥꯏ ꯃꯌꯥꯝ ꯂꯝꯕꯤ ꯊꯣꯡ ꯆꯠꯄꯗ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯣꯏ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯁꯨꯝ ꯈꯪꯗꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝ ꯆꯠꯂꯦꯀꯣ ꯁꯤꯂꯣꯡ ꯂꯣꯝꯗꯩ ꯆꯠꯄ ꯈꯪꯗꯦ ꯍꯥꯐꯨ ꯂꯣꯝꯗꯩ ꯆꯠꯄ ꯈꯪꯗꯦ ꯅꯨꯡ ꯂꯪꯉꯦꯕ ꯈꯪꯕ ꯃꯣꯏꯁꯦ ꯈꯥꯁꯤꯌꯥ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯖꯕꯗ ꯗ꯭ꯔꯥꯏꯚꯔ ꯀꯥꯡꯕꯨꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯊꯤ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯃꯔꯛ ꯃꯔꯛꯇ ꯆꯦꯛ ꯇꯧꯏ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯊꯛꯆꯜꯂ ꯈꯣꯠꯆꯜꯂꯒ ꯉꯥꯎꯔꯒ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯅꯍꯥꯔꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯦꯜ ꯃꯦꯗꯤꯌꯥ ꯉꯥꯛꯇꯅꯦ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ ꯑꯃ ꯌꯨꯇꯨꯕꯇ ꯈꯪꯗꯦ ꯑꯃ ꯊꯥꯡꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯩ ꯈꯪꯗꯦ ꯗꯤꯜꯂꯤꯗꯩ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯊꯣꯛꯏꯁꯦ ꯃꯣꯏꯁꯨ ꯏꯁꯥ ꯍꯥꯏꯅꯤꯅꯀꯣ ꯁꯤꯂꯣꯡꯒꯤ ꯈꯪꯗꯦ ꯍꯥꯐꯡꯂꯣꯝꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯀꯥꯡꯕꯨ ꯏꯁꯥ ꯍꯥꯏꯅꯤꯅꯀꯣ ꯃꯩꯇꯩ ꯃꯆꯥꯁꯦ ꯌꯥꯔꯤꯉꯩ ꯍꯥꯠꯄ ꯈꯣꯠꯄ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯧꯖꯤꯛ ꯑꯐꯥꯎ ꯁꯥꯅ ꯍꯧꯖꯤꯛ ꯏꯇꯣꯝꯇꯒ ꯆꯠꯄꯤꯒꯅꯨ ꯑꯐꯥꯎ ꯁꯥꯕ ꯃꯤ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯑꯩ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯟꯖꯔꯣꯏꯒꯦ ꯉꯁꯥꯏ ꯒꯨꯍꯥꯇꯤꯗꯒꯤ ꯃꯌꯨꯝ ꯇꯥꯅꯒ ꯊꯧꯊꯕ ꯂꯩꯌꯦꯕ ꯃꯦꯝ ꯑꯃ ꯑꯩꯁꯨ ꯃꯃꯥꯡꯗ ꯑꯐꯥꯎ ꯁꯥꯅ ꯑꯅꯤꯔꯛ ꯍꯨꯝ ꯆꯠꯂꯨꯔꯦ ꯑꯐꯥꯎ ꯁꯥꯕꯗꯤ ꯀꯥꯟꯅꯗꯦ ꯐꯠ ꯍꯥꯏꯅ ꯍꯧꯒꯠꯂꯒ ꯆꯠꯄꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯨꯅ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯏꯚꯇ ꯊꯥꯖꯕꯅꯤ ꯃꯌꯥꯝ ꯀꯅꯥꯗꯁꯨ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯒ ꯑꯃꯗ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯏ ꯈꯪ ꯈꯣꯠꯄ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯂꯥꯁꯇ ꯍꯥꯏꯖꯔꯒꯦ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯂꯣꯏ ꯆꯞ ꯃꯥꯟꯅꯁꯤ ꯆꯞ ꯃꯥꯟꯅꯁꯤ ꯑꯗꯨꯒ ꯃꯇꯦꯡ ꯇꯧꯁꯤ ꯀꯁꯥꯔꯗꯒꯤ ꯖꯤꯔꯤꯕꯥꯝ ꯍꯥꯏꯁꯦ ꯀꯤꯂꯣꯃꯤꯇꯔ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯈꯛꯇꯅꯤ ꯑꯣꯟꯂꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯁꯦ ꯂꯛꯈꯤꯄꯨꯔꯔꯣꯝꯗ ꯂꯛꯈꯤꯄꯨꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯍꯧꯖꯤꯛ 20-30 ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯖꯤꯔꯤꯁꯤ ꯆꯠꯇꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯤꯔꯤꯁꯦ ꯂꯣꯏꯅ ꯀꯣꯏꯖꯔꯦ ꯎꯆꯥꯊꯣꯟ ꯗꯤꯕꯣꯡ ꯈꯨꯅꯧ ꯗꯤꯕꯣꯡ ꯑꯗꯩ ꯀꯥꯂꯤ ꯅꯒꯣꯔ ꯄꯆꯥꯎ ꯂꯆꯥꯎ ꯍꯥꯏꯗꯤ ꯁꯣꯔꯣꯛ ꯊꯤꯡꯕꯤ ꯇꯤꯡꯕꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯗꯤꯒꯤ ꯐꯤꯒꯤ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯉꯩꯗꯗꯤ ꯃꯌꯥꯝ ꯀꯣꯏꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯀꯥꯎꯊꯣꯛꯑꯅꯦꯕ ꯂꯝꯕꯤꯗꯣ ꯃꯦꯃꯣꯔꯤꯗ ꯂꯩꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯒꯤ ꯑꯁꯤꯅ ꯈꯨꯟꯗꯨꯒꯤ ꯅꯤꯡꯁꯤꯡꯕꯗꯨꯒꯤ ꯁꯨꯝ ꯍꯥꯏꯔꯤꯀꯣ ꯑꯗꯣ ꯃꯩꯇꯩ ꯃꯆꯥꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯆꯞ ꯃꯥꯟꯅꯩꯅꯀꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅ ꯎꯇꯤ ꯅꯨꯡꯇꯤ ꯆꯥꯔꯒ ꯑꯣꯇꯣ ꯉꯥ ꯈꯥꯟꯁꯤ ꯆꯥꯔꯒ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯆꯥꯔꯒ ꯅꯀ꯭ꯔꯥꯡ ꯅꯈꯨꯠꯇ ꯅꯝꯁꯤꯜꯂꯒ ꯀꯩꯁꯨ ꯀꯥꯟꯅꯗꯦꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯔꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯒ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯊꯥꯖꯔꯔꯣꯏꯒꯦ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯩ ꯊꯦꯡꯖꯤꯜꯂꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯇꯨꯝꯅꯕ ꯇꯧꯒꯦ ꯍꯌꯦꯡ ꯑꯣꯐꯤꯁ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯦꯅ ꯁꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯥꯟꯅꯁꯤ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯜꯂꯒꯦ